Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitra Rani na khurumjari housing asigi samlapa mariba Pao sing awirasi Taruglak MP amasung marirak MLA oirablaba sanglaba chahi taramanga lisang sitna CM oibagi Assam da record thamkhraba miyamgi nungsijaraba Tarun Gogoina ngarang leikidraba matung mahaki thawai yaudraba hakchang GMCH ta ngarang ahinga mathamki ngasi ayuk mahakna amuk hanna changlaroidaba mahaki government sangaida purakhi Ahom ki chanabi matungina dharmagi haunabi pnamak pangthoklaba matung mahaki loinabi Dolly Gogoi machanupa Gaurav Gogoi mamaunupi Elizabeth machanupi Chandrima amasung pikliba masuna leichaiki party gi khenaba thamdana luchingba khyana sulaktuna Gogoi gi hakchangda leichairakhi mahaki sangaidagi mahakna chahi 15 palamba Janata Bhavan da puraklaba matung amuk Rajiv Bhavan da purakhi Party workers sing naikai khumnaba utlaba matung numidang wairam Sankardev Kala Khetra da purakhi Kala Khetra da numit nini thamgane hayeng ayuktagi hauna mahaki nungsijaraba miyamna Shraddhanjali katpa yaragane mahaki potloifam tangdangba lepnaba ngamdana leiramba adu hojik ngayaki mamangda Assam gi Health Minister Himanta Biswa Sarma na tweet torakhibagi matungina Tarun Gogoi gi imung manung amasung Indian National Congress Assam gi apamba matungina leikidraba Tarun Gogoi gi hakchang lakriba November gi tang kuntaruk sagol sel numit Guwahati gi Navagraha Samsanda potloiragani lauthokre Jorhat Paur Sabha gi member oibadagi horaga MLA MP Kendra gi mantri amasung mamaida chahi 15 CM oikiba hojiksu MLA oiriba rajniti gi lila penna sanakhiba mikhal amatada maithiba nangkidraba mahakna pokhiba matamadugi Sibsagar gi aduga hojikna Jorhat ki Rangajan Chabagandagi Delhi yoruraga Dispura muk palambagi Tarun Gogoi gi punsi wari lairik oina phonglagani haina Ajmal Foundation na lauthokre Mahaki machanupa Gaurav Gogoina ipagi anabagi saktamdu ningsingbigano mahaki nokmiba maithongadu Assamgi nungsijaraba miyamna ningsingbiu haijarakre Ngasi Lakhipur ahal marup ki chahi 18 suba mapok kumon thoram khorirol sanglen Lakhipur da pangthokre ayukta loop ki phiral chingkhalaba matung leikidraba loop ki member singi mafamda leisu katuna ikai khumnaki ngarang leikidraba Assam gi hanagi CM Tarun Gogoi gi mafamdasu ikai khumnaba utki minute ama tumina leptuna maki thawaina ingna chikna leinanaba ishorda thongni jakhi Arambam baba tombina mifam apu oiduna pangthokhiba naina mifamda ahal marup ki hokhiba wari amadi pangthokhiba thabak thorom kayagi maramda loop ki thoburel ingudam binod ngamthang thoburen khaidem gaurahari yumnam nodia chan amasung kaisam champalalna wangangki Loinana Lakhipur Mahakumagi Chakot Thorang Kayagi Matangdasu Khananainaki Ngasi Lakhipur Khuman Meira Paibi Lupki Mifam Ama Lupki President Potsambam Sananu na Mifam Apuoiduna Khuman Ibudaulam Pakta Pangthokre Lakliba December gi tang tarani thoi thangja numita Singerbon Haisnam Lekai da pangthokadoriba Marfuma thoi suba Nupilal Thoramda Lubasigi Mihut Khara Saruk Yanurnaba Amade Selgi Mateng Kharasu Pangnanaba Lepnaki Hairi Tongan Bawarep Amada Manipuri Loan Bo Assam Lengaki Associate Official Loan Amoina Amasong Assam Lengaki Tabak Lobugi Changyeng Kudingmakta Manipuri Loan gi Mafam Ama Thambinabagi Wakat Nabasu Lepnaki Mifam Asida Lupki Thoburen Tokchom Brozesori VP Khaidem Hemolata Amasong Hanagi Secretary K Sakuntala Sarmana Wangangki Mifam loisilakpada Lupki VP Oirambi Konjengbam Memchobina Lekidabada Minute Amatumina Leptuna Taibang Mapuda Maki Thawaina Ingna Chikna Lainanaba Thonizaki Haina Lubasigi Secretary Tokchom Ongbi Brozesorina Thadorok Pachirol Amana Kanghalakli Assam gi hanagi CM Tarun Gogoina Lekidabada Rajiv Bhavan Lalada Phiral Tangkhai Chingthaduna Block Congress Committee Lalana Awaba Phongdokre Thoramasida Assam Pradesh Congress Committee ge member Konsam Robindra Singha BCC President Nurul Huda Chaudhuri General Secretary Wahidur Chaudhuri amasung Chongtham Bikramjit Singhana Saruk Yaki Manipur gi CM N Birena Assam gi hanagi CM Tarun Gogoina Lekidabada Awaba Phongdorakhibaga loinana mahakna Lekidabasi awang nongpok amasung lebak pumbagi oina achouba mangjaba amani haikre Manipur gi hanagi Deputy CM G Gaikhangam so Tarun Gogoina Lekidaba asida father figure ama Lekidre haina awaba phongdokhi Ngasi nungthil uribok ningthau khongjam lekai de leiba Imphal da nungtigi English da phongba Manipur Mail gi office yauna 10th house ama tumna mai chakre
फायर ब्रिगेड की कांगबू लाक्तुना मई चाकलिबा सिबु पुंग अहुमुक चंगना कन्ननबा होटनखी मई चाकपा सिदा गाड़ी पावर जनरेटर अमसुंग कंप्यूटर न चिंगबा कयासु मई चाकरे हाइरी सिंगजमई चिंगा मथक ngakhrabam lerakta leiba gurumayum surajpo nongmaina kaptuna hatkraba suraj ki makhura gurumayum molecule sarma chahi tarani toy thangweban kabaram leikai ga naknana KFC maya gi lerak amadagi phagat pangamkhre Imphal West ki commando team gi OC achobuna luchingba police team amana mirod asina atopa mafam amada chatnaba hotnaringai phakibani Surajbu kaptuna hatkiba double barrel gun adusu mangondagi phagat pangamkhre ma ki chinku matungina Surajbu kaptuna hatlaba matung ambulance thaba ben ama thoraga mayumdagi chelakhi Imphal dagi mahakna thorakpa ben adu thoda bhabokta hundoktuna thanamlaga auto amada tonglaga kangpokpi da leiba mahaki marup amagi mayumda changjafam launanaba chatki adubu changjafam piraktabadagi Imphal da amuk halakhi hairi Jingmairong da leiba war cemetery da ahingama leiraga nonganba habadi November gi tang kunithoi da Jingmairong da leiba dukan anigi karak amada lotpaga loinana ahingsu yareki hairi Masidagi thoraklaga thangmoiban kabarba leirakta atopa mafam amada chatnanaba honaringai mahakpu phabani hairi Nakalamarom da mihatpa molecule pharabanina asiba hakchangsu lauragani haina mihada sige mayokta semkiba JSC na phongdorakre Molecule na hinglingai manungda imung manung tumna hatkani haikiba maramna mangonda ahakpa cherak pibiu haina leikhidraba Surajki apokpi landhoni na wakalakre Masagi chahi mapan khaktamak suribi climate change ki isubu malemda thangatpagi achoba thodang loribi Manipuragi Meitei Chano Lisi Priya Kangujamda lemzaningai oiraba TN Khosu Memorial Award Englishingani kun ngasi pirakre Chahi khudingi hendok thoidokpa thabak tawba scientist natraga environment kananaba hotnaba miyoida Asoka Trust for Research on Ecology and Environment na piba award asida sale oina lupa lakh amasu yauri Assam da ngasi COVID-19 gi anova positive case chamaga yankhai teret phangkhibaga loinana apunba confirm case masing laganiga lising taramathoi chanipan kudramapan sukre lising ahumga chani taramari na active oiri asi Assam da miyoi ama COVID number moiduna leikhidabaga loinana apunba leikhidabagi masing chamapan ga humbudra taruk sukre Tripura da ngasi anova positive case yankhai mapan phangkhibaga loinana apunba confirm case masing lising kuntrani thoiga chamri marfutara yokre chanipan ga kuntaret na active oiri ngasi miyoi ama COVID number moiduna leikhidabaga loinana apunba leikidabagi masing chahumga humpu taret yokre Manipur da ngasi anova positive case chaniga marfutara phangkhre apunba confirm case masing lising kulhumdoiga chamapan nipu yokre lising ahumga chamaga humbudra mangana active oiri ngasi miyoi ani COVID number moiduna leikhidabaga loinana apunba leikidabagi masing ngasidi chaniga nipu yokre Arunachal Pradesh apunba confirm case masing lising taratruk sup number futarani thoini lising ama subna taretna active oiri leikidabagi masing nipu mapanni Meghalaya da apunba confirm case masing lising tarama thoiga chahum marfutara taretne chanipanga marfutara mangana active oiri leikidabagi masing chamaga tarani Nagaland apunba confirm case masing lising taraga chanipan yankhaini thoini lising amaga chamri nipuni thoina active oiri leikidabagi masing humpuma thoini Sikkim da apunba confirm case masing lising mariga chatret kuntra tarukni chaniga kuntrana active oiri leikidabagi masing ngasidi chama yaukre Amadi Mizoram da ngasi anova positive case yankhai phangkibaga loinana apunba confirm case masing lising ahumga chatret tarani chamri subna taretna active oiri leikidabagi masing mangani Amadi India da ngasi goin hokjuk phawda anova positive case lising kunipan subna marfutara humdoi phangkhre Total positive case masing na lakh marfutarani thoi dasmik sino tarukni total active case masing na lakh mari dasmik mari sinone amadi apunba leikidabagi masing lakh amaga lising kuntra mari chamriga marfutara taruk yokre ngasi gi oina hojik phawda India da miyoi chani yankhai gi mathakta leikidabagi paw lakli aroibada atopa paw singda Leibagasi Prime Minister Narendra Modi na Chief Minister Nipanga wari sanaduna COVID ki review tawkre State singda vaccine task force semnanaba haikibaga loinana India gi vaccine kap amasung yenthokpagi thorang semba yatpa loikre hojik fawbada vaccine leitri maramaduna vaccine gi matangda nungai thokpa yade adubo vaccine hek puthorkpaga ahanba tangkakta vaccine kapnanabagidamak health worker crore ama khandoktuna thamle haikibaga loinana India gi masana sajaba COVID vaccine makhal ani puthoknanabagi lamjelda mangjil thana chatli hainasu Prime Minister na haikre
Nakal amaromda nomugi COVID positive oibagi chang hengalakpaga loinana pung khudingi miyoi manga COVID na sibadagi kiningai oirakliba Delhi gi COVID ki phibamda mireng thamlaga CM Kejriwal na Prime Minister Narendra Modi bo khud thingzinbinaba haijakhibaga loinana COVID ki ICU bed lisingama pibinabasu haijakre. Hana CM oiramba Farooq Abdullah Jammu Kashmir gi lamgi wathokta chenarakli asumna gupkar lam khopsin basingi mathakta mideng taba horakhibadagi Farooq ki yum forest lamda sabani hairakhibaga loyana mahakna lupa crore 10 muki oigedaba lam khopchilamle hairi National Conference ki maikaidagi di masi lan namaral season bani rajniti gi lawroni haijarabasu wathok asida ahal oraba Farooq Abdullah putharakpa yabagi phibam amada leirakli Cyclone Nivar gi damak Tamil Nadu, Andhra Pradesh amasung Puducherry da mitna singna leinanaba lauthokre. Pungda kilometer marfudagina chama yongna sitlakpa yaba nonglei nungsit asidagi kananaba rescue amasung NDRF team singna sem saba loikre. Lamdam asida train sing ngasidagi cancel tawkibaga loinana ngami singsu samudrada nga phaba chattanaba haikre. Chennai dadi nong khara khara churakpa haure hairi India Meteorological Department IMD na Cyclone Nivar asi hojiki oinadi Puducherry gi Khanongpok thangbaromda kilometer 4humudra lapna naisanduna leiri adubo lagliba pung 12 asigi manungda awang nongchuplom chatkhiba yari adudagi awang nongchuplomda chatkiduna Tamil Nadu amasung Puducherry samudra torban lankhigani hairi India government ngasi mobile app nifum doida access toba thingkre leibaki sovereignty amasung integrity defense amasung security da sokadaba thong sida chenabagi damak hariba app singasi thingkibani Indian Cyber Crime Coordination Center dagi pirakpa report ta infam oiraga Ministry of Electronics and Information Technology na thorangasi paikhatpani Panbayai hoki bajungi tang kunipandana mobile app yakhima panda access toba thingi bagaluinana hoki ba September gi tang anida atai app chamaga tarani pansu ban tawkhrabani Donald Trump na US ki President elect Joe Biden da sinabagi ayaba pikre nakalamarom da Trump na ahan boina nupi amabu Intel boss oina appointment pikre Ngasi Chinese Foreign Ministry na China amasung World Health Organization WHO na COVID-19 gi horakpham thigatnabagi damak expert team ama chatnanabagi khanakhibaga loinana China da lakadoriba team asigi akupa marol khanghalagani hairakre Ngarang ningthokaba numit WHO gi Emergency Director Michael Riana International Experts sing yamna thunamak China da chatlagani amadi COVID mahik karamna sadagi sandorakhibagi haibadugi matangda khangnanabagi damak thigatlagani haina Beijing na thazaba pirakre hairi America gi khwaidagi makokta lariba Public Health Agency Center for Disease Control and Prevention CDC na tangai fadaba worker gi category da lariba miyoi million chaniga humpumathoi henbada COVID vaccine asi karamna yohangadage haibagi thorang lepnagadoriba ahanba blueprint release tawkre hojiki oriba phibam asida December gi ahanba cheyol dagi January ahanba cheyol fawbagi manungda vaccine dose million kunmuk puthoklaba yai hairi Amadi Russia gi COVID vaccine Sputnik 5 ki efficacy chada marfutrama thoi dasmik marini hairakhibaga loinana vaccine asigi clinical trial data puthokre trial matamda mangningai sokningai oiba karigumba amata thingnakhide hairakli India da Sputnik vaccine amada lupa 400 muk taraba yana leiri ngasigi oina di Arambai news Guwahati da Manipuri Pao sandok chaba matang solution jabaga loinana